Ma'am, social media bu paibiriba ko isin inaw ibung ipwa isi isan ma'am da ko ima iben ma'am da wahay amani da haizage YouTube bu paibiriba Facebook bu paibiriba ma'am ko mi amana video photo reels thakapa matamda athi ba mi na yengbada hangoi ba tukachaba adugumba phataba wahai sizinaraga comment pibiriba miyamdo noidu thabak laitaba malego migi photo video reels yengaga smaina afaba wahai haiba ngamningai hotnase ko amada phajadrasu phajaye haidrasu haye haina pungning thaugat piba comment afabdu piningai hotnase ko athi ba wahai pibiriba noidu migi video photo reels do yengningradi pamdradi yengbigunu ba skip to thopio ba nampu na teba no yengdrasu asuk chawaba prithvi sida ko yengbiningai myam ama leye nangna aigna yengningde aigidamak darka ta de hairasu atopa migi darka yam leiba wahai wata su oiramgani ba aduna sigumba akhoi si chawkhat minasi amaga support afaba comment mina yengba matamda haraugadaba comment du pinaraga khoi support tawminasi akhoi imung amagumbani haina khallaga ko wahai wata afaba sizin bada akhoi su tamsi habasi haijaninge aduga social media da comment athi ba pi haina puthok aga khatnariba myam su tokpio akhoi myam si ko asmaina khatna chaina ga dawnate aduna akhoi gi haibabu phajadrasu phajai ko haidrasu hayi ko haina sumaina amaga support tawnaraga akhoi myam chawkhat minasi aduga social media gi khuthangdagi akhoi gi iramda manipur su ahongba ama haibdu akhoi social media sizinariba paibiriba miyamna purapa ngamnaba miyam amaga support tawminasi haibasi miyamda haizage go